मरुइबा पाव केंद्र मियाम की थबक तौबा ngamdre हाइरदुना हाइरो केंद्र की एमएलए डॉक्टर टीएस राजेश्याम एडवाइजर टू सीएम की पोस्ट की रिजाइन तौख्रे चीफ मिनिस्टर एन बीरेन अमदी यूनियन MOS डॉक्टर आर.के. रंजन याउना लुचिंगबा कयाना लमदम असगी मियामदा चैराउबगी याइफा पाउजल पिरकले एप्रिल की तांग 13 अथौबा सिंगी नुमेट इम्फाल की थंगमैबंदा लेबा चैराउ चिंगदा लेबा अथौबा सिंगी खुबमदा पांगथोक्तुना लेखिद्रबा PLA की कैडर मापनबु इकाई खुमनख्रे थंगमैबन चैराउ चिंगदा अथौबा सिंगी खुबमदा लैसु कतुना थौरम पांगथोक्लिङै सैरक्ता खंगहौदना लामै चक्लपदागी मियाम मिपाइनख्रे अमदी नंबुल तुरेल याउना तोंगान तोंगानबा मफमदा मी उद्रिङैदा फता हौदी लंथोक्नबा होटनरंबा मियोय तरुक पुलिसना फागतुना वारखरे IS News मिलें ताबिरी बख्वाई पुनमकपु तराम ओक्सरी COVID-19 दगी ngakthoknana ba khuttoina hambiu hand sanitizer sizinabyu mask upiu fitaru ki distance thambiu yariba makai vaccine dose na kapthokpiu cheksin bana punamaki yaiphabani haujik pau sandokna pizari haujik lengak pairiba BJP gi anirak subata masida chief minister N Biren gi advisor oina hapkhiba hairo kendra gi MLA Dr. TS Radeshyam ngasi advisor to CM gi thogai dagi resign tawkhre चाहे से जनवरी की तांग अमदगी थौपुदुना लाखिबा MLA TS Radeshyamna थादोरकपा वीडियो अमदा हौखिबा नुमित खरनी की ममांगदगी महाके वखल चरांगनदुना लाकली हाइना फोंदोरकते महांगना फोंदोरकपगी मतुंगिना चीफ मिनिस्टर की एडवाइजर अमनि हाइदुना लैरगा लैबाक मियाम की दमक थबक कया पांगथोकपा अमरि तौबा ngamdana लैरी केंद्र की मियोय क्याना CM की एडवाइजर नि हाइरगा हाइरो केंद्र यंगसिनदबगी वकत अमदि केंद्र असगी हन्ना लेंगाक की हाना लेंगा की थबक तौरंबा अहल लमन कया की पेंशन पिथोक्तबगी वकत क्या तोइना लागले लमदम मसिद सेल कया चंगना मिस फेमिना न चिंगब अचौबा थौरंग कया पांगथोक्लिबा असिसु अदुमक पांगथोकपियु अदुमोइनमक अहल ओइरबा थबकतगी पोथारबा सिंगी पेंशन सु लेंगांगना पिथोकनबा होटनबियु हाइना अहल लमन सिंगना मियांगी मिहुत अमनि खलदुना हाइरकले अदुमोइनमक चीफ मिनिस्टर की एडवाइजर अमनि हाइरबसु पावर अमत लैतबा मरमना करिसु तौबा ngamdana लैरी हाइरबा सिंग असि येंगलुरगा लाक्लिबा लोकसभा की मिखलदा अमदि मरु ओइना केंद्र की सौखत थौरंगी माइकैदा माइ ओनसिनबा ngamnaba famasi थादोकपनि हाइरी Resignation letter की कॉपी अमा चीफ मिनिस्टर दा यहोन खिबगा लोइनना कॉपी अमना चीफ मिनिस्टर की WhatsApp ता थाखरे हाइरी सरकार की मैम सेवा तौर का कोई फंगदम वारे खोले तोना कई तौसम एज एडवाइजर टू CM एडवाइजर की पोस्ट कई पावर लेतब नहान से एप्रिल तारीख मणिपुर की चीफ सेक्रेटरी डॉक्टर राजेश कुमार पुंग मापन मखादा नुआन टेलीफोन तौर मौन हंगे एडवाइजर टू CM सूमायन मीन तोान तोान वहम क्या हंगे खुमदे मणिपुर इशू मैम थोक लेरे इशू मैम सर एडवाइजर से तौर से कई तौरगे हंगे अहल लमनसिंगी पेंशन पीब ngamdaba केंद्र की मनुंगदा लमी थोंग सेम ngamdaba असि मयाम से लेरकांदा आई मसी एडवाइजर ओइबसे आई ngasi तोक्सरगे अदुगा आई केंद्र दा फोकस तौजरगा अदुगा तोंगान तोंगान बा वर्कर मयाम तानरा कांदा केंद्र मनुंगना लाकदर लोकसभा इलेक्शन से फोकस तौजरगे हाइना मोरल ग्राउंड दा मयाम नुआइदा पेन मयाम से एडवाइजर म ओइरगदि एंगोन याम नुआइदा बमा पावर ngasi से एडवाइजर के रिजाइन तौजरगे है रेजिग्नेशन सो ऑनरेबल चीफ मिनिस्टर सबमिट तौब थागरे अदुगा आई WhatsApp तो कॉपी म सेम थागा चलने अदुई तौते मयाम सिंदम थमजगे तौ हयेंग पांगथोकनगदौरिबा चैराउबा थौरमगा मरी लेनना चीफ मिनिस्टर एन बिरेनना लमदम सिगी मियामदा याफा पाउजल पिरकले ईश्वरगी मफमदा ngamjaba पोलम कतुना इमुंग मनुंगी मियोइसिंग पुन्ना चाकलन चामिनरबा मतुंग निंगोल ओइबिसिंगना मबुंग मपा अपोकपा अमदि मखुराना चिंगबा सिंगदा ngamjaba खुदोल तमदुना मियामना लाक्लिबा सही असिदा थेंगनगदबा अपनबा खुरौथांग खुदिमक मायोकनदुना माइपाकनबगिदमा सिंग कानरी लोइनना नुमिदांग वाइरमगी मतमदा थबल सोंगदुना नुंगाइबा फोंदोकनरे ngasi मणिपुरगी लिंगजेल मानबा अमता ओइबा इकोलॉजी अमदि इकोनॉमीदा सिंगनरक्लिबा कया असि याउना चैराउबा नुमित का मरी लेनना मियामना चिंग काबदा लमदम सिगी अवा अना अमदि
Khurau thangba khudingmak maithiba piba ngamba oirasanu haina CM na mahaki baujilda hairi. Hayeng pangthokadoriba sajibu chairauba thoranga mari leinana Lok Sabha gi MP Dr. R.K. Ranjanna lamdamasigi miyamda yafa paujil pirakli. Hayeng gi numit asi maitai gi chairauba thoram pangthokpaga loinana Christian lining chatpa singi su Good Friday amadi Islam lining chatpa singina chakhen tha Ramadan gi kunmari ni suba numit oibaga loinana malem gi leiba kaya gi marakta masa masa gi oiba nat gi oiba thoram kaya pangthokpaga loinana anauba chahi haubagi thoram pangthoknari. Hairiba numit asina lakpada lamdam asida punna khundaminariba iraicha khudingmakna harau tayaminarasi haina Union MOS Dr. R.K. Ranjanna paujil lakle. Manipuri akhoi hakta natana Bharat pumbada lairiba tongan mongpom da Baisakhi aduga Assam dana Rangoli Bihu aduga Myanmar dana Burma dana Maha Thangjian adi water festival tawdana Allaman singbu irujabiba anauba phirol thonbiba asida singba singse akhoi lamdam asida tawi aduga loinana Thailand da su hairiba numit asida Songkran haidana Thai gi kingdom gi New Year day tawi asigu Malem gi mapung oiba mafam singda sanskriti gi oiba thoram pangthokna lakpa chairauba sida ngasi Manipur da leibireba ireisa isilenau kudingmak numit asigi yaifaraba numit asida thokliba thokdok wa thok afaba mayam singase masigi damukta miyam da ehna kokno na afaba yaw paujel pijari doinana khoi malem sida ingna sikna miyam punamaki malem da leiba bipum kudingmaki dharma gi oiba lining laisol gi oiba asigumba for Paujela se miyamda pijari lamdama sigi ireisa singnasu tongan ba furupsa singi lining laisona se ngasigi asigumba cherau bonumit asida aikoina ikai khuna utpaga loina aikoi punna harau ta yamina si haidana mayang famda ai kuramjari. Mahut Minister Yumnam Khemchan nasu hayeng pangthokadoriba chairauba kumhaiga mari leinana miyamda maruoina maitai furupta yafa paujal pirakli lakliba kumhai asiga iroinana khundaminariba miyam marakta nungsi sanaba ingtappa amade saukhatpa purakpa oirasanu haina paujal pirakli. Chahi khudingi pangthoktuna lakliba April gi tang 16 athauba singi numit ngasi Imphal ge thangoi banda leiba chairok sing da leiba athauba singi khubam da pangthokre thoramadu da Manipur gi ching amadi tamgi tongan ba mafam da khundari ba phurup kaya gi mioi kyana kumja ingsok lising amaga chamapan marifuni thoi gi kodom pokpi gi firing incident da laikhidraba aina thingkraba lalhaulop RPF PLA gi kedar mapanda ikai khumnaba utpaga loinana haikat laikat tamkhe Manipur High Court na thokpa order amana athauba singi khubam asida ngasi ayu pung 6 tagi nungthil pung 5 fawba haikat laikat tambage ayaba pikhe pamdaba thodok sing thoktana bagidamak Imphal West ki SP yauna yamlaba police personnel singna mafamadu ngak senkhe loinana haikat laikat tambal lakiba mioi khudingmak verification tokhe haikat laikat tambagi thoramasiga mari leinana serau singi mathak amadi makhada medical camp pangthokhe hairiba camp aduda Jenims Ras Medicity Imphal West ki CMO amadi Indian Red Cross Society ki team singna saruk yakhe thoramasiga mari leinana kumja ing soglising maga chamapan marifuni thoi kodom pokpigi firing incident ta laikhidraba khundrakpam Rajendro gi machannupi khundrakpam Medhana paumi singa unabada haikat laikat tamba lakriba miyambu thagat wahai fongdorakhile. Chahi khudinge hekat lekat tamdana koi petitioner mapanna tawraga high court ta tharaga chahi khudinge hekat lekat tambado handak chahi gi su oina koina high court na yaba pibiraga covid ki marks upaga koi myam che protocol dumanga o hairaga high court na pibi bagi matung ina koi ngasi su hekat lekat tamdana laksari imong manungi mioi singna lampiriba halaman raja puna makpu awana atat kham leitana puna ma aki khang leitana laikat palak pio leista lakpiriba media myam adagi makhada medical team myam red cross ki West ki lakpiriba mayam home ki department ki mayam soyangam yaudana loiba boktang akoi ngakpi senbiraga akoi su protocol nga aga akoi ki petitioner side tagi akoi mayam laikat pase soyangam yaudana chahi khudingi hena katpa lakpina ba mayam da ningsingjari. PLA ki tactical command dasu ngasi April gi tang 16 athauba singi numit pangthoktuna laikhidraba loop ki athauba mapan gi mafamda leisu katuna ikai khumnaba utki hairi.
ngasi thangmaiban chairau singda athauba singgi khubamda leisu katuna ikai khumnabagi thorom pangthoklingai chairakta khanghaudana lamai chaklakpadagi miyami paina khre adum oinamak mafam adu da leiba leikon amada water supplier ama ising thaba lakpa tanja oibana mai muthatpada chauna mateng pangkhre ngasi gi thoram adugi damak leikhiba police personnel red cross society gi mioi sing yauna mai muthatpada mateng pangkhe lamai adu nungthilpung amarom taba matamda muthatpa ngamkhe mafam aduda mai muthatpada mateng oinana ba fire service gi team amasu changsilakhi hairi Lengak na Imphal City Luna na thamna pandamda makhal makha kaya gi thaurang paikhatuna hotnarabasu Imphal manung amadi masigi manak nakpada leiba mioi kayana lambida masa masa gi imungdagi fata haudi kaya langthokpa thengnari fata haudi hundokpa thorakpa mioi taruk police na fagatuna warakre Thasigi tara mathoida pangthokiba maidingu nursingha leikidabagi thoramda wa ngangladuna ayu anganba amadi numidang athengbada mi udraba matamda Imphal gi lambi sorokta fata haudi langthokpa sing fagatnaba chief minister na khanghan khraba matung police na thabak lokhotpa haure Imphal Police Station ki OCN ingosana lusingba kangbu amana Imphal gi sakyeng mingsel oiriba nambul turel yauna tongan pamaphamda mi udringai da fata haudi langthokna bo hotnaramba mioi taruk adu fagatuna warakhibani Police na fagalaba mioi taruk adu di thangwaiban hizam lekai dagi kangabam nikhil mangang thangwaibang larung purel lekai dagi haurumbam dayananda singh babupara dagi roland soibam moirangkhom janmasthan dagi kangabam sailes singh amadi thangwaiban hizam dewan lekai dagi thongam ellen maitaini hairi Nambul Turel amadi Imphal City Buluna na thamnabagi damak Imphal West District Police na fata haudi langthokpa sing fagatpagi thabak makha tana paikhatkigani haina phongdorakpaga loinana miyamna sulamdam asi buluna na thamnaba honabada saruk yaminasi hairi Lamdam asida lairiba mioi singna chinjakta mipan tangdanaba amadi suba nomagi hainabi ama thamnasi haibagi wakhalonda ngase All Manipur United Clubs Organization amuko amadi All Manipur United Fish Farmer Association amufaga kusam naraga lekai gi pukri kayada nga masa thadabagi thabak sathakre tharamasiga mari leinana amuko gi President PS Nando Luwangna paumi singda phongdorakpada lamdam asibu chinjakta mipal tangdanabagi pandamda amukona lisang sitna mari leinana organization amadi sinmi singa khusamnaduna thabak kaya paikhatli haukiba sahi gi September thada lamdam asida leiriba community gi pon samag kunda nga masalising humphudra dagina marifu muk thadaki amuko amadi amufaga khusamnaraga iramdam asida nga marang kaina fangnaba amadi nga gi pothokta mipal tangdana thabak lokhatba haure iramdam asibu sinjakta mipal tangdaba lamdam ama oinaba miyam pumba thodang lawminasi haiki Amufagi President M. Bimol Chan Hai, Lamdamasida Ladiba Ngami Singna, Anova Technology Season Aduna, Ngayopagi Tabak Localase, Ngayopagi Anova Technology Sibutamning
Tamningba ngami singna amuko natraga amufada pau phawbirau aikhoi puna honaminaduna ngada mipal tangdaba Manipur ama oilasi haike. National Medical Commission na paikhalakpa khongthang gi manungsana District Residency Program gi makhada Regional Institute of Medical Sciences RIMS ki Postgraduate Medical Mahairoi Mari Nupi ani Nupa ani Community Medicine Otorhino Laryngology ENT Psychiatry amasung General Medicine gi yauna Jawaharlal Nehru Institute of Medical Sciences JNIMS ki Postgraduate Medical Mahiroi ahum nupa ani nupi ama obstetrics and gynecology respiratory medicine amasung orthopedics punna postgraduate medical mahiroi taret na subdivisional hospital moreda laktuna layeng mi thaba paikhat pa hokre hairi makhataba pau pizatring ada atem break amatang lozari Ana layengi office ki thabak amadi koi bachat pada India ki konung New Delhi da laifam laitaba ki awaba kok lagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Electric laktabana maram oiduna asabe ising phanglaru haibinu sa thiningai leitraba Thompson Solar Water Heater. Contact number 9862669522. Aikhoigi address Hairanggoidung Nithamja Karong, Imphal West. Amukana taramnoksari makata papao. Aina Tinkraba Lalhaulu Kanglaipa Communist Party gi Nifumdoi Suba Mapok Numit Kamari Lenana KCP Central Committee na party gi Mahut Silaga Kanglaipa Kamadi Westia gi Yawolop Singh Loinana Iraicha Punamaki Mapamda Handak Sahigi Oiba Yawol Paujil Pirakle Loop Asigi Central Committee na ngasi press ta thokpa serol amana kumja ing soklise maga jamapan humpudra dagina marifugi matamda morphine heroin natraga number 4 paldrom mandrake hypogen asina chingba drug sing ase Manipur da marang kaina phanglami amade ina kaira khunba macha masu singna fashion amo oina sizinarami adom oina mak tungda mathang laira ina khunba khaidana maru oina naha singda sandorakhe loinana kumja lising amaga jamapan marifugi paringi anganba sarukta drug sizinaba mioi kaya HIV AIDS nanarakpagi masing su hengalakhe hairiba drug sing asi nataba sarabasu thaklabasu thoina lana khanadaba zarda kwa khaini ganja beer rum whiskey segmai andro fayengi yu asina chingbani hairiba sing asida irak naduna faraba mioi kya ikhoigi mitmangdagi mangkhre kumja ing solise maga jamapan marifudragi paringda school kariba nauriba angang singna dendrite amasung Irasex Muthatnaba Mahi Gumbasing Ahobada Sizinarambadagi Konadi pharmaceutical products sing Hybdi Fencidal, Corex, Epidex, Sericodin, Bonolex, Proxivon, Parbon Spas, Spasmo Proxibon SP, Diazepam, Valium Amasung Nitrogen 10 N10 na chingba sizinabada overdose da paktak na nahakya mongfam yoki high drug singasina maramuiduna kunai da huran jinthi mihan mipun amadi masiga loina ba wathok lanthok kaya masing thingam dana thokre asigumba drug singasida laichu khraba mioi singasina karama matamda maraibak ningba amadi kunai gi maru changba mikok oiba ngam khrabage drug ta laichu khraba macha masu sing Senaba Kaktada Mama Mapa Machin Manau Mabung Mokba Oibasing Mari Mata Fauba Laiba Kunagi Wafam Lakbada Loina Nathaiduna Laikrabani No Makangdana Drakta Natana Masiga Mari Lainaba Mioikasu Faba Punba Leptri Adubung Si Faubada Mapandagi Pusilakpada Amadi Popi Thabada Jeneriba Kingpin Singh Phabagi Baudi Amata Sutadri Pharabasu Nanthokhinabagi Lambi Piba Mali Masina India Amadi Manipulenga ki akan political power gi khud drug ki lalon itik asida yauri haibani drug lord singna makhoi gi
Sendong Kaktagi Yengbada Lamdamasigi Muising Drugda Laichu Handuna Lalonpo Ontokli Drugki Lang Taktuna Muikia Ahal Naha Kaktaba Makai Hat Kre Hausisu Hat Paleptri Ngasidi Drug Kaktana Mi Hat Luidori Drug Sabasu Sadabasu Pulap Zaram Melakadori Singi District Sing Opium Popi Thana ba umang wamung kokthok pada chingmai pumba maru kokle lekang la ole Manipur ki chingsang mapom sing napom sing Mahusada leramba sakpham kai Mahusaga manada ba moongda chingda mi sing khangen hengat pagum tawrakle hana leramdaba anoba khul kya chongthorokle masi yumthang naba leibaki political turmoil asina sumaram ama oiramgani Manipur gi tunglam satta hayeng kari oirakani khalubada akibagi masak oire haukheba diket taruk muk asigi manungda yawaloi singi marakta kanagumba luchingba singdi thazadana lisat komba yawrakle kanglaya olgi puwarina ngakpi roidaba lisat aikhoi karigumba da susat loidaba Yawolgi Mang Bangamdraba Mighty Gani Haina Ninghan Naraba Amadi Lichat Komba Singna Yawolgi Tabak Tauba Tung Koiroi Mai Hek Changbaga Konseng Saramba Urupa Machu Mangkigani Tunglam Chatpu Sana Ubangamba Yawolgi Pomitlon Khangba Yawolgi Wayel the Jet na Thazaba Amadi Kathok Patana Masaruk Oiba Yawoloi Singtana Yawol Lanting Sathagadabani Chinese Kunaina Paktharambadagi Hawalaktuna Maromdom Lipchakibagum Kanglai Kunaibu Hinghan Bahaibasi Yam Namak Tangai Fadabani Aikoi Kudingmak Arwan Basu Apong Basu Nungpangi Laizaba Pangal Punama Komduna Puarigi Napal Galodina Aikoi Hawatpa Matam Oire Matam Hen Krakadi Akang Bapambida Ising Chaiba Tagani Kanamatana Aikoibu Kanbiragadabalate Aikoi Gilaibakti Aikoina Lepsagadabani Haina Zerol Adunamakataragli India da mamang sahi August thagi matungda khwaidagi masing yamna COVID-19 positive oiba thingnakre haukiba pungkun mari asida India da nauna mioi lising taraga samaga yankai mari COVID positive oiba thingnake laina asina maram oiraga mioi taramanga laikide phagalakpagi chang sada mari fudra nipan ga dasmik taret amada hantharakre apunba confirm case na koti mari lagni futare lising mari futaru ka samaga humpu yaukre active case masing lising nifu mari ga samapan mari fudra nipan da hingalakre laina asina maram oiraga lekitaba apun mamigi masing ase lag manga listing kontra mathoiga kontra manga sukre laina astegi nava faduna disaster tawkiba apun mamigi masingna koti mariga lagni funithoi lising taraga samaga kuntaret yaukre laina astegi ngakthoknaba vaccine kathokiba apun mamigi masingna koti chani kunla khumpu taruk lising kun mari henkre malengi oina kobila chatna khwaidagi hena sohalaba lebak singi manungda USA na ahanba India na anisuba madi France na ahumsubada leiri Awang Nopok State Stingi Oina Assam na ahanba Mizoram na ini suba madi Manipur na ahum subada leiri. Housing asino magyoiba ay ngasagi pawa mong lawirasi. Ngasi Manipurda khwaidagi sabagi chang ngasi degree Celsius kuntra mathoi dasmik ama oike khwaidagi ingbagi chang na degree Celsius tarahumdoi dasmik ama oike nungsita yawba ising manilgi chang ayukta chada humpuni thoi amadi nungthildana sada tarataruk oike Losalakpada maroi bapa omuka na bizari Kendra miyam ki thabak tawba ngamdre hairaduna hairo kendra ki MLA Dr. J.S. Radeshyam advisor to CM ki post ki resign tawkhre Chief Minister N. Biren amadi Union MOS Dr. R.K. Ranjan yauna lusingba kayana lamdamasi ki miyamda chairawagi yaifa pawjal pirakli April ki tang tarahumdoi athauba singi numit Imphal ki thangoi banda leiba chairaw singda leiba athauba singi khubamda pangthoktuna laikhidraba PLA ki kedar mapanbu ikai khumnakre Thangoi ban chairaw chingda athauba singi khubamda laisu katuna thorom pangthoklingai chairakta khanghaudana lamai chaklakpada miyam mi painakre
amade Nambul Turel yauna tongan ba mafamda mi unadringai phatta haudi langthokna bo honaramba mioi taru police na fagatuna warakre Meeting tabiri basingbu amukana khurumjari